CHAYOL Tarahumdoi NAOPURABI MAUNAHA MEERONBI aba lok LAIHOU HAUI HAIDUNA THOUBAL district ki KHANGABOK da LEIBA sur hospital da PUKHATTUNA hospital asigi doctor na Thaba Hidak Charubadagi Aruba Phivam Da Laikannakhre THOUDOK asigi matangda MEERONBI NUPI ADUGI MAPUROIBANA CMO THOUBAL AMASUNG THOUBAL police station da WAKATKHRE HAIRI CHAYOL Tarahumdoi NAOPURABI MAUNAHA asi THOUBAL okramdagi ningombam anket atopameng Albert Kiloinabi ningombam ombi arti kawi Marks is a hospital degi discharge tawraba matung mayum da leire hiram asigi matangda THOUBAL okram da pangthokpa paumi singa unaba mada RT gi mapuroiba ankit na hai haukiba January 13 da KHANGABOK da leiba sur hospital da maki loinabi lok LAIHOU tawbadagi pukhatkhe numit adu da hospital asigi proprietor Dr. L Somen Kumarna yengpiduna hidak khara suirakhe hidak sing adu charabasu phattabadagi amuk hanna February amada sur hospital da chatke Numidadu da Dr. Somen Kumar Leiram Dabadagi, resident medical officer na hidak makhal tarani thoi irakhe. Hidak singadu Charubadagi, Puri Chongthorokpada natana, Sor Honba Nungairaktabadagi, Thasigi Ahumda Mok, Sur Hospital the Chatke. Mamang the hidak Tharakiba Dr. Mangan Thoina, Layongasi drug allergy ni Hairakwaga Loinana, Ano Hidak Kara Muk Tharake, Loinana, Mathau Tarabadi Mangonda Pau Paur Uhaina, Maki mobile number Pirake. Namidang da anabagi Phivam hena lusilaktuna sor honba warakpadagi Dr. Mangan Thoida phone tawraga haiki mak namasa yamna nungairakta oirabade hospital da punaba advice tawrakpadagi khudakta siza hospital da pukhatke February mari ge hingda siza hospital da chatu admit tawraba matong ICU da thamlaga laingke loinana hospital gi report ta adverse drug reaction haina irakhe adubo Pongnung da laiba angang adu kari Phivam oigadage haibadudi hapta amagi matungda test tawriba results singdagi khangbangam haina Dr. Singna Fongdorke oirakliba Phivam asida taibang faudriba angang ase karigumba aso engam yawraklabade madugi tekchak pumnamak sur hospital na pugadabani haina sur hospital gi proprietor Dr. Laisham Somenda hairubada mangna fazadaba wahiwata sizinaduna lupa lesing tara pirage waroishin puraklasi natragana tawningba tawro haina cherakhe Maram maduna Manipur lenga ki mari lenaba singna sur hospital da midyang changbiduna maki imung manungda tariba awabasi atopa singda amuk hanna thoktanaba action lokhapiu haina su ningombum ankitna mari lenaba singi pungning chingsilakle अखोइना हाइजनिंग बदी लोरकपदा अतै करिमते नते अखोइगी द सुमाइना नेग्लिजेंसी अमा सारगा सुमाइना तौबिगी बिजे हाइबदि मसी अखोइगी दि यामना लाइबक थीबनी यामना सु नुंगाइते अदुदुगा मतुंग ताबदसु थोइदनबा मरी लेनबा डिपार्टमेंट जिंगना हाइबदि ngसाइगी अतै पेशेंट लेरिबा अतै मागी क्लाइंट लेजरिबा मयामदुदसु थोइदनबा मरी लेनबा डिपार्टमेंट जिंगसिना बियेंग ताबिरगा हुजिकी हॉस्पिटल सुर हॉस्पिटल खांगाबोक हाइरिबसिदा येंजिनबिदुना मयामना सोइरोइदनबा अदुगा ngसाइगी अखोइगी चप चाबा एक्शन लौखतपा याबा अदुगा करी करी तौबा याबा मयामगी साइडतगीजु अदुगा प्रजा जिंगदजु अदुगा अखोइगी मरी लेनबा डिपार्टमेंट जिंगदजु